Hi everyone, Sabo isay amadi, tongan-tongan masana kayana, zauna masak takriba, iramdam Manipur, sana laypak kang laypakni. Marak asida, sana ba buthaway yauzaba, football bu pamzaba, youth singidamag, nungairaba paujal amatang puduna lakchari, madudi, satliba sahi, dising ani kun mga asigi, Aroi batha haibadi December ki tang taretagi horaga SIC trophy pangthoklgni Thawal district ki manung chana lairiba wangkheng kandra oiriba mayamna thoidok hendokna masak khangnaraba yairipok singa playground da lakadoriba December ki tang taretagi horaga SIC trophy haujaragani Interest laibiba sanababu pamjaba football bu thawai yauna sanajariba youth singna makoigi makhada pizariba contact number asida pau phobiro natragaso singa ideal club ki organization singi mi singda pau phobiro SIC trophy asida handakta miyamna thidok hendok namasak khangna khaba international football player MD Arvas amadi Ayman bin anigi poknafam oibata natana club asidagi haukiba hojik tongan ba mafong kayada sanariba footballer kayanasu thoigi SIC trophy asibu represent tawduna saruk yagadawri SIC trophy asigi form thaba ngasi maktagi haujare aduga form asibu thajinbagi aroiba matamna lakadawriba December gi tarik ani faubada aroiba form thajinbagi matam oijari SIC trophy asigi winner prize ta 1 lakh aduga runner prize tana 7k thamjari aduga best goalkeeper dana Let Azimuddin award oina 5k thamjari masita natana best player tarakpa singda Let Jamaluddin award oina 5k thamjari masita sinatana best discipline team da 10k Let Maneruddin award oina su pizagani ngasi mak interest laiba football bu thawai yauna sanajariba youth singna pizariba contact number sing asida pau phawiduna athuba matamda form thajin yairipok singa playground da mai pakna sathajakhaba pangthokraba tournament kharadang panjarabada state level ki thakda Hanif trophy Kadamjit trophy asida sinatana Azimuddin memorial invitation football tournament asida sinatana handak pangthok jagadawriba sinjagadawriba SIC trophy asisu aman mayamna thoidok hendok na masak khangnaraba Thawal district ki manung chana lairiba wakheng kendra su oiriba yairipok singa playground asida haudok jagadawriba SIC trophy asida lamdam asida laibiriba praja khuding makna football amadi sana khotnabada thawai yauna sana jariba isa inau singi thauna hapiba ning thogat piba oina matam sana lengbirakduna masana football masana asibu yengbiyu amadi pai khuding makna sarup yaminasi haina singa ideal club ki maikai miyamgi mafamna nolukna ningsingjai athuba matamda atenba matam oibana football bu thawai yauna sana jariba youth kayana pangthok jagadawriba SIC trophy asigi matangda akupa details hangbiningba yaurabasu makhada pijariba number asida khudingmak hangbirakpa ya SIC trophy asigi form gi mamalna supnagi lupa sahum amadi admission fees oina lupa 8,000 oizagani